7 August 23 की order that dated 4 May 23 and papa do be read as tar May 23 oigedabani haidana mana semdokreba adugi semdore ibase because of my application do because of my approach to the ai tawjabani aduda I nungaijare adu nungaijabadu da karigi no de hanbada kuki singna tar May gi incident se moi cancel doweba ado chidei da only moigi di viral video gi adu gi thorokpa adu ada gi torokpa du dagi thogle iba do adu incident na thogle haire moi myam otpire nei bire beli de leiba ngamdre property mange haiba du da neba moina soasampur da tawriba mau da kari mori da tawriba adegi kangpopi da tawriba atei periphery da tawriba sidi makhoi di madugi gano singji di moina dramatize loina tawreba aduna sida pukhalakani aduda Supreme Court na masu mayam tarabada hanjal na state government gi law and order sidi pura collapse ore phelore na haigre adu haibadu degi phaladi na su honare aduga matung lakpada akhoi Monday da nahan order pass tawin haibase sidi part of the proceeding da adu magi hairapani aduna masidei sida tawriba khudingmakse Supreme Court ki mana loina cognizance lawrabanina madu legally proceed tawri eraga akhoi justice to all da not only to the Maitai not only to the community kuki sidei sida akhoina sidei sida akhoi citizens khudingmakta phangpham thokpa rights and madugi protection singse legally madu phangani justice phangani haibi asa tawi masi first round na thamjai ima first round je ima gi brief comment amdang lawja hoge maruina lawjaning base Supreme Court na haiba sida state government amasu union government ani sin act ogodobni haiba je sida far as the action of the state government and the union government is concerned ima kamaina yeng hai tari man action ani masigi action ani se yeng bada akhoina kharadi taptro akhoina public na madugi outcome se akhoina phangba matamda akhoi sahi ani phajalakadore ko sahi ani phajalakadore ba sidei se da akhoi relief camp da mi sing se kayam wana lei ni kyam kuina smaina mi sing se masa gi yumda isara hel su sogi thongda sa su yumda leijege haire simayam tappa awdagi victim compensation gi mayam sidei sida moida su displaced oirebani na moigi madugi action sing sidi action taken sing che khitang thuna tawraga di miyam su yamna khorang na ngai ba potni na dum phangani na khalli aduga sidei sida akoina sida mayam palli dana akoina lut tawkhiba recovery mayam gi tawba madusu state ki security reasons da public domain da thamamdaba suyai kan hotnarangani na khalli adumak thambiraktragasu akhoi prajana pambadi akhoi di peace and tranquility do porakba normalcy hanjalakpa duni okay ma khidang di tappi haibazina imagi comment oi loraga court na haukiba nithobabu numit thamgiba wafam Manipur ki hojik leiriba crisis situation asida Supreme Court na act togodobuna te state government amasung Union of India ani sin act togodobani haidana hariba wafam se ima masigi interpretation masigi wahan thokse kamaini yengbe akhoi Supreme Court na asidei seda akhoina masidi state amasung center gi mathawni court na tawdong na te na haibase masidi part of the adun Supreme Court na haidana da sula ai hawbada hojik akhoi gi leiriba Josampur degi moigi ITLF amadi kotu na ka tawraga moi guki gi haitarene moina thari ise sigi case makhata sunate ba sidi part of the one of the hearing oina satharakane Supreme Court hauji case kaya yam leirage Manipur gi violence ga mari leina na haibado ai khitang matang sida thamjage ba hauji ki haiba potu di Supreme Court na han degi law and order gi se state subject ni masidei sida court na masing ngambanate haiba sidi haubde dum hai leireba adu ngasi ngarang da tawba adudi akhoi han ni honorable chief justice na mana leiringai da akhoi Dr. Ji akhoi maming do Chandra Suse maleinga hojiti anoba chief justice am silledana aduda mamang da leiba se case so far my knowledge concern da case taruk leiba pulap tawna se akhoi kuki na tharakba amadi Maitai na tharakba sing se loini amalgamate tawre ga akhoi joint hearing tawi madudei duda mutum Suramani versus state of Manipur amalai adagi dinganglung gangmi versus Sri Mutum Suramani Maitai and others lay madugi specially petition na 19206 of 23 ne ado ahan begi aina Mutum Suramani versus state of Manisina WPC number 229 of 23
adegi Manipur Tribal Forum Delhi versus State of Manipur haidana 540 of 23 later. Manipur Tribal Forum Delhi versus State of Manipur and others in a PIL oina Shida with interlocutory application yaureraga 540 of 23 later. Maitai Tribe Union sina applicant uireraga amasu pending lay. Adu I isa se individual capacity da on behalf of Manipur gi Maitai sing interest in Tokjavani. Maduna sida aribam Noktuneswari Devi applicant hadana masigi case amasu hoji pending adum layri. Adu we the women of India haidana masidai sida Supreme Court ta akoi nipi ngata oiba practice toriba mayam sin pulle hereraga moina we the people women of India haibagi case amasu masidai sida Supreme Court ta layeba ai oini yauraba sigi kari no an haiba matamda Manipur gi violence se sum thorpa matamda akoi nakan animakta soknaba pannaba crime against women molestation sexual assault adi heinous crime am taba khotpa sidai sida Manipur da mokhoina intervention oina yaurapadi Manipur da peace porokna bagi da makta maru oina thabane ba we the women of India na haira suguma mayam se sum leiba sidai sida hojiki haibi ba akhoi gi anchor na mention to ba case to di masiki part of the proceedings sidagi lakpa mawongamni masidai sida ahan bada akhoina cookie sing sina kari haige thage na haiba matamdi ihal hanna akhoina Manipur Tribal Forum akhoigi Dingangrung Gangmei versus Suramani amadi Manipur Tribal Forum Delhi pundang uset loi punsan gare punsan ki basidai sida leiba sida makhoina cookie sina kari taroke haiba da Manipur haiba state sidai sida masigi valley area da cookie community akhoi se leiba ngamdre akhoi undermine tawbire akhoi da phuba saiba watpa neiba tawre akhoi se displace tawre adugi akhoi mathakta crime mayam thoe khotli haidana makhoina false narrative haitare ne akhoina false narrative se pire ga Supreme Court ta makhoina majo makhudayuda makhoina ex party order longna ba siam kanna khotnei ahan bada madugi thorpa matang da akhoina akhoigi viral video thorakhre ko maduga case thabduga ikan kanadana aduda honorable akhoigi prime minister na wangang ba horakpa abadi honorable chief justice of India na excuse me mana somoto cognizance direct long heba viral video matang duda adumangna maduda viral video long hibedugi matang duda madugi investigation tongna bagi hauna ba matamda mana somoto tawraga akhogi justice middle committee hadana nupi ngaktegi oiba judge committee se maduda form tawhibane ba aduda form tawra matungda maduda thijanna bagi damakta makhoida direction piba se maru oina molestation rape and murder of women looting of weapons murder of males rioting aduda conspiracy leiba suguma case mayam se maru oina moina lokhatle na hairaga judge committee sida hanba da sinna khreraga madugi masidai sida khoina 8 August ra kaino adudai duda 8 August oramani subject to correction date to kaya subject la 8 la ko madudai duda khoina Supreme Court ki honorable justice singna madudai duda order amatai yamna fruitful order am miyamna kana gadoba miyamna kana base both side ni not only to the Maitai not only to the Kuki Jasina masida torokpa sidai sida nakan ani maktagi displace tongneriba port adudagi nakan ani makta crime gi chaitheng phanglaba mayam se loina bak thijen humjan nabagi damakta madudai du the judge committee se nipi ngata yu eba committee semkhre aduga madugi part of the investigation se Maitai Manipur police paira roi CBI na pairani aduga madudai du the Guwahati dasu masigi case tawba yadana ba madugi special court ama trial tawba yana ba even remand loina tawba yana bagi damta transfer tongna be damta loina ba haire aduga masigi investigation special team na investigate tawgadori ba si shu akhoina madudai du yam experience oireba Mumbai gera kaino DGP aduna moise monitor tawna na ba moise khalngi adumai toraga leiba se akhoina force narrative ne na highway gi artha se kaino haiba matamda cookie singna loiba narration se Churachandpur da May 23 sida thoiba narration khuding makse Supreme Court ta karimak thamdeba
मखोइना थोइबा थोंदोक वाथोकसिंगसे मखोइना लोइना फेक्से कंसिल तोबे हाइतारे अदुना सिदैसेदा अखोइगी ऑनरेबल अखोइगी चीफ जस्टिस कोर्ट की प्रोसीडिंग party sing na pukhala iba materials on record to the available before the court to the decide to ko pot ni na madu dei du da akhoi na Churachandpur da thar me da madu thoi kholi na haiba se matam do da kanam haidri ba adu dagi ai se madu dei du da moina tholakpa order si da ai se thawai se yam nungai man da da na ai na legal gi phil lai ro na ai su lai bak ki dam hai re ga ai se Supreme Court ai se direct sat le ga ai se masidei se da ai na ewar reiba amada tawrega ahanbadadi state legal service ki akhoi national legal services ki matungina nupi khuding maktadi either ma thabak toge to masagi income lege layu lairoi to nupi di madugi moida adum khudong saba se pi free legal service aduna high court legal service ki through legi aina contact tawraga Delhi legal service national legal services authority da Supreme Court leiba se aisu applicant oijage madudei du da free legal aid pbu na aina approach to matam sidei sida akoina moina decline tore maramdi karigi no na haiba matam da aigi personal interest oiraga di madugi benefit to lobo yagani aduga madudei du da aina general course lakpa pot ni na madugi benefit to extend to we haire adu su aina mare yam tongna re karigi no haiba matam da madugi provision do legal services ki ek yaw bra haidana madu su yawramdre adu bo mo shawranu adu bu masidei sida legal services ki sidei gi benefit che phangra phawbada nangonda akoina khara sidei sida pro bono da suba case amada tawbo kinsing mateng pangeraga aigi damakta mateng panghange aigi problem gi don haibasida aisu yare aisu yaba sidei sida aina award da satpa ai yaraga di nupi senior councilor PBU habada nupi councilor ma ngonda PB aduga magi fee su aina nominal oina Supreme Court so fee du di aina individual capacity da sapani na ngamde adubo adugi preparation gi dong aina khar tingaga aisu irei baki dong ni aisu masima phare na na to masigi toba sida aina Supreme Court prayer leibase karino haiba matamda akhoigi displaced persons sing ase victims sing ase makhoigi resettlement of yahanbiu after giving reasonable compensation and by providing adequate security haiba prayer am lai sigi prayer se aina tawribagi maramdi yawdraga di aina facts of the case tagi aina karigi maramda Supreme Court ta aigi sanga ibano aigi local state ni karino aina karam interest aina tharibano karam factual oibagi haiba sidei sida me thar da thuiba Churachandpur da makhoina solidarity rally ni na chatle haraga khulai by sophisticated weapons by eraga moine irang mayam horpa violence mayam torpa khatna teraba loina madugi narration li udra so mayam loi khangna ba wani madugi hawrei ba whole narration se ai IS dei sida madu loina mention tawreba adu tawraba matung sidagi ahan ba da Supreme Court na taba order sida makhoina thijangadoriba se justice metal committee na thigadoriba se 4 May dagi thokpa irang dagi thijalon hayaba yes thar me dagi haide ba thar me de haide ba sidai sida nungaitre adusu proceeding ani ahom rakte sidai sida khoi se yam kanna hotnare yada ba konda akonda da 25 August 23 sida Supreme Court ta hanagi tariba Chief Justice masasina sidai sida mamang da simaina haigiba magi earlier order do madudei du da mana 4 May hedana pagibado 7 August ki order ni 7 August 23 ki order do da dated 4 May 23 ana pabado biren 𝗡𝗢𝗨𝗧𝗨𝗡 23 oigedabani haidana mana semdokreba adugi semdore ibase because of my application do because of my approach to dagi ai tawjabani aduda ai nungaijare adu nungaijabadu da karigino de hanbada kuki singna thar May incident se moi cancel jaweba ado chidei sida oli moigi di viral video gi adugi thorokpa adu adagi torokpa du dagi thogle ibado adu incident na thogle haire moi myam otpire nei bire valley de leiba ngamdre property mange haibadu da neba moina Churachandpur da tawriba mau da kali mori da tawriba adagi kangpopi da tawriba atei periphery da tawriba sidi makhoi di madugi ganu sing ji di moina
ꯗ꯭ꯔꯃꯥꯇꯥꯏꯁ ꯂꯣꯏꯅ ꯇꯧꯔꯦꯕ ꯑꯗꯨꯅ ꯁꯤꯗ ꯄꯨꯈꯠꯂꯛꯄꯅꯤ ꯑꯗꯨꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯆꯨ ꯃꯌꯥꯝ ꯇꯥꯔꯕꯗ ꯍꯟꯖꯟ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤꯗꯤ ꯄꯨꯔꯥ ꯀꯣꯂꯥꯞꯁ ꯇꯧꯔꯦ ꯐꯦꯜ ꯑꯣꯏꯔꯦ ꯑꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨ ꯍꯥꯏꯕꯗꯨꯗꯒꯤ ꯐꯔꯛꯑꯗꯤꯅ ꯁꯨꯝ ꯍꯣꯠꯅꯔꯛꯑꯦ ꯑꯗꯨꯒ ꯃꯇꯨꯡ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯃꯟꯗꯦꯗ ꯅꯍꯥꯟ ꯑꯣꯔꯗꯔ ꯄꯥꯁ ꯇꯧꯋꯦꯅ ꯍꯥꯏꯔꯤꯕꯁꯦ ꯁꯤꯗꯤ ꯄꯥꯔꯠ ꯑꯣꯐ ꯗ ꯄ꯭ꯔꯣꯁꯤꯗꯤꯡꯗ ꯑꯗꯨꯝ ꯃꯥꯒꯤ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯅ ꯃꯁꯤꯗꯩꯁꯤꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯃꯥꯅ ꯂꯣꯏꯅ ꯀꯣꯒꯅꯥꯏꯖꯦꯟꯁ ꯂꯧꯔꯕꯅꯤꯅ ꯃꯗꯨ ꯂꯤꯒꯦꯂꯤ ꯄ꯭ꯔꯣꯁꯤꯗ ꯇꯧꯔꯛꯑꯦꯔꯒ ꯑꯩꯈꯣꯏ ꯖꯁꯇꯤꯁꯇꯣ ꯇꯨ ꯑꯣꯜꯗ ꯅꯣꯠ ꯑꯣꯟꯂꯤ ꯇꯨ ꯗ ꯃꯩꯇꯩ ꯅꯣꯠ ꯑꯣꯟꯂꯤ ꯇꯨ ꯗ ꯀꯨꯀꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯦꯟꯁ ꯈꯨꯗꯤꯡꯃꯛꯇ ꯐꯪꯐꯝ ꯊꯣꯛꯄ ꯔꯥꯏꯠꯁ ꯑꯦꯟ ꯗ ꯃꯗꯨꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟꯁꯤꯡꯁꯦ ꯂꯤꯒꯦꯂꯤ ꯃꯗꯨ ꯐꯪꯒꯅꯤ ꯖꯁꯇꯤꯁ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯇꯧꯏ ꯃꯁꯤ ꯑꯩ ꯐꯥꯔꯁ ꯔꯥꯎꯟꯗ ꯊꯝꯖꯩ ꯏꯃꯥ ꯐꯥꯔꯁ ꯔꯥꯎꯟꯗ ꯏꯃꯥꯒꯤ ꯕ꯭ꯔꯤꯐ ꯀꯃꯦꯟ ꯑꯃꯇꯪ ꯂꯧꯖꯍꯧꯒꯦ ꯃꯔꯨꯑꯣꯏꯅ ꯂꯧꯖꯅꯤꯡꯕꯁꯦ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯕꯁꯤꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠ ꯑꯃꯁꯨꯡ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠ ꯑꯅꯤꯁꯤꯅ ꯑꯦꯛ ꯇꯧꯒꯗꯧꯕꯅꯤ ꯍꯥꯏꯕꯁꯦ ꯁꯤꯗ far as the action of the state government and the union government is concerned ima kamaina yeng hai tari man action ani masigi action ani se yeng bada akhoina kharadi taptro akhoina public na madugi outcome se akhoina phangba matamda akhoi sahi ani phajalakadore ko sahi ani phajalakadore ba sidei se da akhoi relief camp da mi sing se kayam wana lei ni kyam kuina smaina mi sing se masa gi yumda isara hel su sogi thong da sa su yumda leijege haire simayam tappa awdagi victim compensation gi mayam sidei sida moi da su displace oirebani na moi gi madugi action sing sidi action taken sing se khitang thuna tawragadi miyam su yamna khorang na ngai ba potni na dum phangani na khalli aduga sidei sida akoina sida mayam palli dana akoina lut tawkhiba recovery mayam gi tawba madusu state ki security reasons a public domain da thamam da bu sui kan hotnarangani hana khalli adumak thambiraktragasu akoi prajana pambadi akoi di peace and tranquility do porakba normalcy hanjalakpa dunia okay ma khidang di tappi haibazina imagi comment oi loraga